NEP 2020 da PIRIBA CHATNA KANGLON SING MAPUNG PHANA PANGTHOKNABA AMADI TANGDU LEITANA Academic Atmosphere ama Leihannaba Hotnagani HAINA DM University gi NOUNA Vice Chancellor OIKHRABA Professor W CHANDBABU na PHONGDORAKLI Wafam asing asi DM University linkat khibagi taresuba kumon thauramga mari leinana DM College of Commerce ki auditorium da pangthokpa thauramda mahangna phongdokhibani Thauram aduda Professor CHANDBABU na hai Mahag University asigi Vice Chancellor oina haukiba tang anida join tawbani University asida semgat sagat kadaba kaya leiri adubu henna maru oiribadi academic atmosphere henna phagat handuna malemgi thakta yawba ngamnaba hotnabaduni NEP 2020 asi mapung phana chatna handuna malemgi oiba mahai masingi lamda aikhoigi mahairo shingshu yawba ngamnaba hotnaba haibasi tangai phadaba ama oirakli masigi damak teaching learning gi kanglon hengat hanba amadi research and publication gi thabak sing hengat hanba mathau tai Thaurang asigi damak teaching amadi non-teaching staff sing punna amata thabak tominaba changi nakal amaromda hairiba thabak sing asi mapung phana pangthoknaba hotnabada infrastructure fagathanba amadi campus security matik chahanba haibasisu aduki matik mathau tai ngasi pangthokliba foundation day asida piramliba feedback sing asidagi aikhoina University asi henna fagatnaba kari tawba mathau tabagi haibadu yengsinbagi khudong chaba amasu fangle haina Professor W CHANDBABU na makhatana phongdokhi Thauram aduda malengi oina saknairaba filmmaker Aribam Sham Sharma Hanagi University asigi VC Singh Hais Dilip M Hare Krishna Professor N Rasmohan amadi Hais Gyan Prakasu sarkyakhi Aiko yamna peaceful oiba academic environment ama academic ecosystem ama lehengi hairagadi university si properly fencing tawdana ngak sendana asigi security ama properly maintain tawba campus security ama maintain tawba si yamna important oiba posak amani aikoina as a human being aiko si yamna peacefully ahing ji tumgi hairagadi aigi phamung si kanghan khan batai ai si yum manung da lai batai yum dugi wall kha batai gate pan batai adugi same concept si ai university amasung academic institution ki perspective dagi aina khanbada madugi line da sangchilakwa ma yamna darkar lai hana khali adu oiragadi campus security si yamna fully se implement tawdan lairagadi aigi lairiba satra satri mayam khoi oja mayam si yam peacefully lairik tambiba lairik takpa adagi research tawba sida mai onsin basi hena ngamakadori ni hajariba aduna siguma mayam si aikoi priority da lakhot chaningi